JSC against the missing of MAIBAM AVINASH and NINGTHOUJAM Anthony-na Manipur Pumbagi Oina Koukhiba public curfew na Mahousagi Punsida Chaona Akaiba Pikhre. Ngasi ayuk anganba pung 3 dagi haukiba public curfew aduna dukan sing hangnakide Imphal gi akoibada leiba mafam sing Singjamai Bazar, Kwakathel Bazar, Tera Bazar, Chingmairong, Khurai Lamlong, Konung Mamang, Wangkhaikong Bazar yauna mafam kayada kaithel sing hangnakide lambi da gari chatpagi chang yamna nemkhe bank sing thong hangnakide oil pump sing thong lonakhe mailoisang sing hangnakide Khwaramban ima kaithel ahum da kaithel phambi sing amata famnakide Khwaramban kaithel da public curfew asibu sogatpa singna lambi da lakpa gari sing thingduna chalankide inter district sing chen ba gari sing chenakide ayuki pung 12 faubugi manungda pamdaba thodok amata thoktana public curfew asi chathare Haukiba November Mangadage, Thiba Kangdana Lerakiba, Mahiroi Ani, MAIBAM, AVINASH, Loina Ningombam, and Tony G, Matang the Sankiba Ziesina, Koukhiba, Manipur Balna, Mahousagi, Film the Yam Chaona Akaiba Pikhre, Sina Kauriba, Manipur Gibalasi, Hausi Pumbagi Oina di Yam Santi Oina, Satari, Ayukipung Mari Dagi, Koukhiba Balasi. Zesina ngasigi nungthin gi punga ama fawa kobani adubo Manipur lengang na matik saba khoi pakum thabak paikhat pirakte haibagi matangda zesina hayeng fawa balasi kobani balasina haujik fawagi ayuki pung 13 gi mamang fawbada pamdaba thodok amata thoktana inga singna santi oina balasi pangthokli hiramasi matangda paudam jariba cameraman Mahesh ka loinana Nabakuma Khawpam Times of Manipur Imphal